Photo si chahi humpu mapan suraba truck driver Bill Meg Eligatni magi mai si kaidore haibasi khangminasi. Hello, ngasigi video asi mamangi video gi series ni haibadi part 2 ni mamangi video da aina hyperpigmentation haibasi karino makoi se karam haina thokhali aduga makoi gi kari makhal lai haibana chingbadu ai samlapna panjarkhre ain haijagadoriba pot asi atai kari sunate ai gi mamangi video da su yamna panjarkhra pot ni mayamna budi yamna taba targa su thausa da hai tare aduga masigi kana base adukki matik lai haibasi aikoina thausa da badagi khangba wale Hi, the product is a take a sunate, Mayamna Kanaraba, and the Posada pot. Action Sunscreen. Sunscreen, the Kayamdimatic Marui Hibasi, Mayamna, Yamna Tosabi, Hibidi, Puggy skin as in Mahing, Haing Mati, Uring to give a git dark, Adagi. Age spot, liver spot, ahano shalapagi, musalakpa, kochalakpa. Siguma mayamzi, I coin a thinger, matung hanabagi, the maka, I coin a honabada, madam jangi, paita jangi, and the atupa stress mayama matasa was you managing by mayama matogli. Aduto the number gida magda, jamna, aduga yamna laiba, sunscreen as a hanesis never hominesi. Sunscreen dina aikoigi skin laiba problem mayam sidagi ngaktoi aduga si na first treatment ni aikoi hyperpigmentation ge aduna ngasigi video asidaida aina sunscreen asi karam haina taigani kari maramgi damagta taigani aduga kayam yamna taigani haibana chingbadu nainasi Sunscreen taidaba matamda aikoigi skin da kaidawi haibasi khangwa yamna darkar le ahanbada aikoigi skin asi yamna thuna ahanwa sanhale haibadi aikoigi skin je nusa manganda expose tawba matamda photo aging je oyakli photo aging sina kaidoge haiba kanda aikoigi skin je kanjalakpa adagi khuibagi mami sangna aikoigi skin da lairakpa si je photo aging gi symptoms amani Sunscreen taibasina aikoigi skin da tasengna maki nusa manganda gi nga thokpada natana haidi khuijalakpada ni khara makhaidi kanba ngambra haina taste sama tawe moina haiba taste sidai kamai tawge haiba kanda miyoi chamapan lawe miyoi chamapan asi chahi yankhai manga gi makhada leiba miyoi chamapan laura matung kari haina result pangge haiba kanda sunscreen taiba kangbu du chada kunmeri ni mokigi skin do khuijalakpadagi hantha haleba haibadi samna haibada aikogi chahi se chamane na khalaji chahi chamase deisa chahi kunga mari di hena nahaw hinba haitare skin seisa aduki matik sunscreen sina aikogi skin asi nuksagi ayakpa mangaljidagi ngakhoga khuijalakpadagi khara makhogi ngakhok halle haitare anisuba sidi hyperpigmentation gi matangda aina mamangi video da panjakre hyperpigmentation haibasi karino makhoje kamaina thogan bano haibudu karigumba adugi video du yengjiba taragadi side click tobiyo adugi video du yengbiyo hyperpigmentation asi aina panjagiba matamda chawrakna aikoina haing mathi adagi mahing Uring tungi bagi dark le hoba adagi liver spot age spot haidnu samangal na dark spot le hen basing si hyperpigmentation ne na ina panjaki mahing asi ohen bagi maram khara lai hereditary haibidi karigumba ikhogi ima ipa do mahing thungba targadi macha masu da su thungali ani subada stress leiba haidi mathayam na sakan ba yam na awaba polum puraga legenba ahum subada hormones adagi mari subada miroli ba nupi singda oigeli ado makoi na si je test tauna bagi damakta miroli ba nupi chani khaglawe hairi ba miroli ba nupi asi tangkhai amana sunscreen ta hele aduga tangkhai amana sunscreen tai 100 aduga moina haiba test asi tawba kanda result se kari haina phangi haiba kanda sunscreen tai da miroli ba nupi dana saru kunlak hena sokjan haleba sunscreen tai ba nupi dagi aduna masigi study asina tae haibadi sunscreen tai da ba matamda aikogi skin je aduki mati hena sokjan halle haina aduna miroli ba nupi dana hena heli haibasi study sina proof tawi aduga aikogi skin asi karigumba asaba mohomda chatpada adagi chumda leibada ngangchalakpa nusa manganda thokpada skin je ngangchalakpa haidi inflammation je oyakpa matamda masi je warning ne haibadi aikogi skin je aduki mati nusa ji manganda expose tawre haibadi warning ne si je oyakpa kandagi yam irai line pigmentation mahing lakpa singmana chingba je oigali Skin cancer oibagi chang asi aikogi skin tone hagapan khajitang changba adagi khatang kuchu khatang mugan bamiyo singda oigande haina aikoina khanaga lai adubu study ama conduct away Korea da high study asida isda chahi mangagi mamangda naramba cancer patients to dagi hojikna hena chada yankhai nipan hen hengale haibasi proof tawe akoina test asi tawba matamda nariba miyoi sing adu anambana chahi humpugi mathakta leiba miyoi oigali haibadi chamada humdradi chahi humpugi mathakta leiba miyoi singda skin cancer asi nagali haibasi makoina hangba ngami
Maram aduna skin cancer asi khudakte hekta lakadaba nate masi develop tawpa matamda matam change aduna khoidasu nar oi hainingai leite aduna yari makai sunscreen asi nauringai matamdagi hauna sunscreen asi taibi hauji sunscreen taidaba matamda aikhoigi skin da kaidorkani haibido aina panjake hanbada aikhoigi skin yam thuna hanoi salakpa ani subada aikhoigi lairiba dark hyperpigmentation sing adu hena musalakpa aduga ahum subada skin cancer oi pasi yai haibini masi kawiganu matam bumada ningsing bio hauji sunscreen asi kamaya taigani haibisi khamina si sunscreen sidai sei da mongonda active ingredients khara yauri and active ingredients mongonda yauri basina aikhoigi skin asi nuksagi ayakpa mangal da ngak thokadawri bani aduna aikhoigi sunscreen asi taiba matamda khudakta aikhoida result piba targasu aikhoigi skin da chupsanba matamda matam khara changi aduna aikhoigi sunscreen je garam kanda taigani haiba matamda mapanda thokadawba minute 15 dagina kuntra baugi mamangdagi soidana maki taibi sunscreen ase aduga sunscreen ase aikoina amukhak taigra matungda numit oduma aikoigi nusagi mangaldagi sunscreen jena ngakthokani haiba sali aikoina yumdagi mapan thoktrigai mamangda minute 35 dagina kuntra baugi mamangda sunscreen taigra matungda aikoigi skin ase nusagi mangalda expose tawrga leiba matamda ngasai taiba sunscreen gi magi active ingredients yauriba du mayak adu handarak patargadi aikoigi skin da kanaba phangaroi haibidi ngathokharoi mana aduda natana aikoi humang tarakpa adagi phina adagi khut sana thengba matamda sunscreen du khara taithokkiba khotkiba adugumba na jingbeju ohele aduna sunscreen asi aikoina pung ani dagina ahum laira matung amuka hana taibiyu masi Korean singna matam pumbada tawba step ni masi kaubiganu ngasai aina utkiba photo du ningjangbra sigi photo si chahi humpumapan suraba Chicago da truck driver oina leiba Bill McElligott ki photo ni mana truck driver oina leirakpa si chahi kunipan hele aduga magi oi thangba maigi side si nungsa mangal na adum yaiba aduga yet thangba side na urum langbada taba maram asina magi mai nakan amadi chahi kun hena ahan oisale yengbada masigi photo sina medical experts kaya da angakpa phawhanki thongnau phawrga changakpa ngamba UVA rays ina adukki matik akoigi skin da sokhalli aduga skin cancer lakpagi changsu yamna wangi haina aina mamang da su panjakre aduna asuk yamna sathiba nuksagi mangal si hojik phawbo thausa dabida sunscreen taibi daba taragadi somsomgi daitani sunscreen ama taiyaga yeminasi karam haina taigani haina somda leiba sunscreen ama hekta lobiro sigi sunscreen asi aingonda hoji leijaba sunscreen ni aduga chandi chapi taragi changda chawba size tare ko samna haibada sigi size maina lobiro amukta pulap tension bigano sigi sunscreen se ai se khatang mahi langi aduna ni sunscreen gi type na pui adu sigi sunscreen je kamaina taigani haiba kanda layer tawga taibiyo ai ngasai ni sunscreen taijarabane ado mayam da utnabagi damakta amuka hana taisan bani aduna boot mane mausom hore kaigino tai masagi ngasai gi makeup so ai tharaga leijabani aduga sunscreen jo handagi layer ma tairaga leibani na boot mane hoje ado mayam bure nundang dana tumba si ai boot ama urubani kiwiganu boot mala sumana yengbiro yam da uchabani sunscreen je kamaina taigani haibadu sumaina tawdana layer anira kumba taibigo ikhogi skin se ai hojiki di skin je hana ai product khara yaurbanina ai layer anira thokna taijaragumge ai hojik sunscreen taibasu uchagre mayamda aduna sunscreen se yamdrabda SPF 50 dagi hauraga taibiu kariguma mapan thokadaba oirgadi aduga yumda laibo oirgana yamdrabda SPF 30 ki taibiu miyo yanam mana sunscreen je khoina taiba ki se kaigino haiba kana sunscreen taira matungda ai skin je marek thokla e adu tawre ada tawre haibana jingba complaint mayam ma lai kaigino haiba kanda aikhoigi skin type ki matung ina aikhoina right oiba product haidi maga chanagadaba product adu seasonadaba gi damakta aduna matam pumbada aikhoigi skin type se adum khangbiu aduga skin type se khangdaba targadi aina mamangda video ama senjakre siki video ase ida click tawbiu aduga songi skin type adu khangbiu hojik songi skin type se khangaba matungda ai songi skin type to gi matung ina sunscreen khara panjarake market ta irai laina phangba aduga songi skin su hena protect tawnaba gi damakta ahan basidi ai oily skin dagi haujarage oily skin da seasona ba yaba sunscreen khara panjagi ahan bada blossom Kocchar gi Aroma magic Lotus herbal safe mathangda Lotus herbal matte gel mathangda Qurez Mattifying mathangda Pure Centellagi sunscreen hariba sunscreen sing asi aina price range ki matungina ahongbadagi atangbagi matungina aina
ꯁꯦꯝꯖꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯀꯣꯟꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯟꯁꯀ꯭ꯔꯤꯟꯁꯤꯡ ꯑꯁꯤꯗꯒꯤ ꯁꯣꯝꯅ ꯐꯪꯕꯤꯕ ꯁꯟꯁꯀ꯭ꯔꯤꯟ ꯑꯗꯨ ꯂꯩꯕꯤꯌꯨ ꯃꯊꯪ ꯑꯁꯤꯅ ꯀꯝꯕꯤꯅꯦꯁꯟ ꯁ꯭ꯀꯤꯟ Qurez Mattifying Sunscreen Kocchar Elo Soothing Sunscreen Purito Centella Green Levelgi Scented aduga unscented sunscreen mathangda face shop ki unisex sun cream mathang asidi normal skin ki Blossom Kocchar Aroma Magic ki Missha Aqua Sun Gel Purito Centella Green Level unscented mathangda face shop ki unisex sun cream Houzik dry skin ki amu haizarage Blossom Kocchar ki Aroma Magic Kocchar Elo Soothing Sun Cream Purito Centella Level Scented aduga unscented aduga face shop ki unisex sun cream Aroiba asidi sensitive skin ki Purito Centella Green Level Scented and unscented Kocchar Elo Soothing Blossom Kocchar ki Aroma Magic Aroiba Missha ki Sun Milk hariba sunscreen sing sikhak siznagadabani haiba laite aina yamna laiba mongda mayamda haizabada khangnabagi damakta sunscreen khar khak aina panjabani aduga somgi chanaba sunscreen atopa thengnabi ba targa jo sizanabiyu aduga haiba product sing asi aigi description link ta makha da box ai hapjarake aduga somna click taw matamda product adu direct laiba yanabagi damakta aduga sigi product sing asi sponsor tawate the skin type sing dugi chanaba sing adu aina yengjaraga hapjabani sunscreen se number 1 rule ni adu sije akoigi skin care da habit oina akoina tairaba matungda makha taba product sing kari taigani haibasi ai mathangi video da amuk hapjarake housing mayam ama pudi khangminakre ado mayam si sunscreen doina bag laigani haibasi ai thajaba khara wane aduna soidana magi mayam si hyperpigmentation mahing haing mathi singwana laibasi amuk hena layatana bagi damakta mayam si kayam serious oi haibado khangnabagi damakta ai yamna apikpa campaign ama tawjagi haitare haiba campaign asi yamna live campaign ni somgi skin type ka chanaba sunscreen adu leibiro aduga selfie ama namiro somgi mai duga smaina thangzalaga sunscreen duga aduga somgi Facebook ta natraga Instagram da photo du thagat piro aduga aingonda tag tawbiro aduga somna photo adudaida somgi khangna chanaba maru mapang mari mata ama hekta oiba yai yai makai miyoi sing adu tag tawbiyu somgi photo da aduga nakhoisu sunscreen tayu haibana chingba message adu spread tawbiyu adu oiba taragadi aikoi punna sunscreen si taiba homina si haibagi campaign ni yamna chamba aduga yamna maru oiben skin cancer adagidi pigmentation skin problem mayam si aikoina thengnariba si yam chamba mong the step amakha thangzalaga mayam punna changsen minana bagi damaktani yaningda ba yawarga su kashum kaide tawbiganu adu yaningba yawargadi soidana maki tawbiro yam haraugani na khale aigi wakhalda haidi mayamna dumainaga tawbirakodo yamna nungaijage aingonda tag tawbiro tag tawba kaubiganu aduga soidana maki ai songi photo da like tawjarake comment tawjarake aduna makha taba skin care asi tawko mathamda aikoi punna chatminasi masi oiba taragadi aikoi skin asi punna yam healthy oina yamna mayek singna leiba skin adu oigani thangi video da makha taba products kari season agani haibadu amuka hanna nainasi thank you so much for today bye bye